Manipur dengan sedang ALP system implement tau bahawa kita kalau ni Imphal airport apa Ziribam jauhna mafam kaya counter hang tu namit opsi namit taramangan ni temporary permit fee tu jangan kita mafam pana haukre. Imphal Kangla manungda lady museum ahum masih senggat sagan na balagan bakgo marian from kaifuk bahore hai na Art and Culture Minister L Jen ke command Watching in nong lakta miyam na anaw ba chahi kumjal sing ni kun haraw taram na okre amana ro biyan paudel pina ba made picnic satna mapung ba sakat boy amasung Maharashtra na yubu na pangtok yung mga ragsuba National Kung Fu Championship 2019 da Manipur team na gold medal Manipur matoy na first runners up tarak Ma'am kurumjari dom yang impact news ni hauze pungja se pawgi maru paw sing miam de pijari Manipur da inner line permit system ngasidagi implement taw hauki matung ina Manipur gi yellow na taba made state asida permanent resident na taba India gi atop state sing gi lako mioi sing na state asida changlak pada permit piduna changhan magi thabak mapung fan haukre Imphal ki bir jet international airport asu temporary permit piner na ba counter hangduna mitop sing na numit taramanga ni temporary permit pi na sangan mo ithabong mapung fana haure impact news na paw low changlu matamda airport ki arrival terminal da hangduk liba ILP piner na counter do da Manipur police ki OC ke Bobby na luching police ki kangbu amna mitop miancha sing khanduk to na ILP pass pi bagi thabak ningthi na paikal ambagi mami taki loinana nungthili pung ani fawbada mitop nifu manga airport thungladuna identify tawraba matungda ILP form mention halaba matung lupa chama thialaba tungda temporary permit singadu kushina ki airport thungkiba mitop singadu maruoina lam koiba lakwa amdi sinmi sing oiki panba yabade Manipur ILP sanaraba ngarang gazette notification phongkibagi matungina ngasidagi ILP sanaba hawkibani loinana status da changlakpa mi amada Manipur government permit makhal mari thongna pigadori permit makhal singadudi special category permit regular permit temporary permit amasung labor permit nei Ziribam district asu permit counter ama hangdok kibagaluna mapal lamdagi changlakpa mioi sing permit pi ba hokre Ziribam gi babupura leiba inner line permit ILP gi counter adu district adu gi deputy commissioner M Raj Kumar na hangdoki counter adu hek hangmaga yumthangnariba asam lomdagi changlakpa mioi sing gi saktak se yenglaba matung ILP gi form sing pi ki form sing adu da maming sanglakpagi maram amadi mari lena documents mention matung awareness piduna changan ki district atu changlakiba mioi ayamba lever oiner na changlakpana ayamba oiki counter atu da Ziribam police ki personal singna permit pi bagi thabak singa du sathaki permit counter adu hangdok padu mari lena na Ziribam deputy commissioner M Raj Kumar na ILP system asi miam the awareness pi batangai fade niyom gi wang da mapalum ni changlakpa yaba mafam singi oina su makata na khanar matung na thabak paikat lagani habo wafam thamlaki apta amada nirak pagi Ziribam gi oina particular oina pai market mit haidana mayam ama laga koi business person sing market sta phama kolaba lai makoi sing duda koi han bagi oina ki awareness handok pada then form pithok pada kedang challenges ama face tawdi ai public te awareness phajana pi na ba koi in-depth discussion tauri Asar side ki Assam side ki laiba sigulba vendor mayam sing sigi temporary permit habadi 15 days ki adungulba permit ama issue to habagi adu instruction ama kodo
ꯐꯣꯂꯣ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯨ ꯑꯣꯅꯦꯁ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯤꯉꯩꯗꯦꯕ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯥꯏꯟ ꯍꯥꯏꯁꯤꯗꯤ ꯑꯥꯏꯟꯅꯤ ꯑꯗꯨꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯁꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯤꯇꯪ ꯃꯇꯦꯡ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯨꯛꯀꯥꯟ ꯀꯥꯟꯅꯔꯣꯏ ILPꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯐꯣꯔꯦꯟꯅꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯤꯇꯣꯞꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯨ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯁꯤ ꯁꯥꯐꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯗꯤ ꯆꯪꯁꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯤ ꯆꯪꯕ ꯉꯝꯃꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ Indo-Myanmar ngamkhai paring da leriba more town da so ina line permit piner da counter ani hangduna Manipur da changlak sing permit pi ba hokre counter ani asi ngasinung tilpung ani taba aduaida Tenopal gi SPTS Bikramjit amsung subdivisional magistrate I Dinesh Kumana Indo-Myanmar Friendship Gate number 2 amsung integrated check post ta amamam hangdok kibani counter ani adu hek hangdok paga Manipur changlak mioi sing mitop sing counter dagi inner line permit ki form lodana mention matung da thajilaba form sing adu gi matung ina permit pi ba hoki काउंटर असिदा अखोइना तौजगदोरिबसि अखोइगी स्टेट असिदा चंगइबा मिसिंगसिदा मणिपुरगी परमानेंट रेसिडेंट नतबगै परमिट असि अखोइ कहनजगनि आइबा परमिट असि मखन मरी थोंना खाइ अहानबदा अखोइगी स्पेशल कैटेगरी परमिट अंदेगी मथंगदे रेगुलर परमिट टेम्पररी परमिट अमसुंग लेबर परमिट हाइबा परमिट मखन मरी असिनि मफमसिदा चंगइबा फॉरेनर सिंगददि मसिना डील तौरोय फॉरेनर सिंगदि Foreigners Act adagi Passport Act aduga tongan ba foreigners ka mari lenaba Act and Regulation mayamduna deal tawani Art and culture ka mari lene na kanglaman leriba museum ahum semga sagan na ba lengang lipa crore mari hen magi senpem kai tok pa hore hana Art and Culture Minister Eljan Kumar Fongdokre kanglaman leriba State Herbal Garden da State Medicinal Plants Board ka kusam na duna uchara thaba ki thoram da minister na wafam si Fongdoki bane uchara thaba ki thoram da Jayant Kumar Makata na Fongdoki bada Kangla manung da leiba museum sing semga sagat na bagi damakta lengang na paikalag leba khongthang asi lenga ki achowa mai pak pa amane Kangla manung da leiba State Herbal Garden namasung museum ahum semga tuna Kangla da tourist lakpu ichang hengat lagani Kangla manung da semga sagat pa asida miyam gi mateng changi Fongdoki nakalam ramda uchara thaba si gamari lena na State Medicinal Plant Board SMPB gi CEO A Guneshwar Sarmana Harbel Goiba Hidak Singh Puthokna Miyamda Fangan na Honariba India Lengakta Se Thakibasu Laire Harbel gi Oiba Potok Singh Puthokna na State ki Thakta Thabak Paikat Laba Matung Makata na Lamdamasi district sing Thabak Paikat pa Hauragan Hebo Wafam Thamlaki Kangla manung sidida Arts and Culture Department ki mail na bada khan packet chaw makal ki thabak sing haibe tai masi chu handaki mixing manung da horani Kangla manung sida mi na khangda bada museum macha ohum le museum macha ohum se masi ki damuta khoi 4 point some crore adu yamak to na paisa do thadore sanction to re khoi dipya thajur badagi thadore amas paisa release to hore first installment adu tor matung da khoi na Kangla gi main Kangla da leiba video pakhang bagi jaga na haibe jaga sida khoi Kangla khoi pa phal la na haibe makal museum ama ya khoi na samakan gi gate hekchang puda leibi makal museum asi develop tawna bu madugi tongan makli ani suma museum ama deloina na ada mawangai gi British period ta saramba akhoi gi achoba akhoi gi sang mayam ama macha mayam maintenance ok lebi sing masi su museum ama smart tawna museum ohum si masi su develop tawna bu habna habi bisa release tawra bani na akhoi cheyul sing manung siri da khumatu implement to bahorani Khomdon Educational Blooming Institute KEVI Sarang Pata Atal Tinkering Laboratory ama ngasi Education Minister TS Radhi Shyamna hangdokre laboratory si Niti Aayog National Institute for Transforming India gi Atal Innovation Mission aim gi makhada hangdokibani laboratory do hangdok laba matungda Leifatu thamliba Kuzukulai Singh Minister na yengshin ki Tharamandu Thawal District ADC yauna miyoi kya sarugya ki
ꯑꯍꯣꯡꯕꯁꯤ ꯂꯦꯞꯄ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯍꯣꯡꯕ ꯍꯦꯛ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯅ ꯇꯝꯃꯤꯕ ꯃꯍꯩꯁꯤꯡꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯝꯕꯗ ꯂꯣꯏꯅ ꯆꯪꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯅꯣꯚꯦꯁꯟ ꯑꯅꯧꯕ ꯋꯥꯈꯜ ꯑꯅꯧꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯄ ꯏꯀ꯭ꯋꯤꯞꯃꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇ ꯇꯤꯡꯀꯔꯤꯡ ꯂꯦꯞ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁ꯭ꯀꯨꯜ ꯈꯔ ꯈꯟꯒꯠꯂꯒ ꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯃꯁꯨ ꯑꯐꯕ ꯁ꯭ꯀꯨꯜꯅꯦ ꯍꯥꯏꯕꯗꯒꯤ ꯄꯤꯕꯤꯔꯛꯏꯕꯅꯤ Senior Citizen for Society Wangoi Chapter ki Nipan Suba Foundation Day ki Thauram Wangoi Bazada Pangthokre Thauram adu marilena MLA oinam lukoina luchingduna Senior Citizen for Society Wangoi Chapter ki founder member Manipur ki Hanoi Chief Minister Oiramba Wahingbam Nupamacha Yauna Society asigi laikhadrab miyoi kyada haikat laikat tamki ngasi ki thoram adu marilena Wangoi Kendra ki manung chana laiba ahal oiraba miyoi kyada ningtham khudol su tamki ahal lamanꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯃꯈꯣꯏꯁꯤ ahal ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯂꯧꯕꯤꯗꯕ ahal ꯍꯥꯏꯕꯁꯤꯗꯤ ꯆꯍꯤ ꯌꯥꯝꯃꯒꯗꯤ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯑꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯇꯦꯟꯖꯜꯂꯛꯑꯕ ꯃꯈꯣꯏꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯉꯝꯖꯕ ꯑꯍꯜ ꯑꯗꯨꯅ ꯍꯣꯠꯅꯕꯤꯔꯝꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯔꯒ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯒꯤ ꯑꯦꯖꯗ ꯆꯤꯡꯉꯕ ꯑꯗꯨꯒꯨꯝꯕ ahal ꯂꯃꯟꯁꯤꯡ ꯃꯗꯨꯒꯨꯝꯕ ꯈꯪꯀꯠꯆꯔꯒ ꯉꯝꯖꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯃ ꯑꯣꯏꯅ ꯉꯝꯖꯕ ꯑꯩꯅ ꯀꯝꯄꯜ ꯃꯆꯥ ꯑꯃꯈꯛꯀ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯅ ahal ꯂꯃꯟꯁꯤꯡꯁꯤꯗ ꯁꯦꯕꯥ ꯐꯪꯖꯕꯅꯤ Matang aswada break am laujake break ki matungda miyamna anobu chahi 2020 haraute amna okna kibagi pawa made Manipur amsung malingi tongan ba I paw sing pudun laksake impact news miyeng taduna lebiu break ki matungda mayam man taram nokchari made bulletin asigi makhatab paw sing miyamna pijari Anobu chahi kumjali singani kungi ahawud numit na lakpada tongan mafam singda miyamna saksa haijana ba pangtoktuna anobu chahi bu haraute amna ongnari ayuk angan matgi hauna sagmai turel torban laimaram singda damna chingba Manipur ki tongan mafam singda masing yam laba miyam laktuna mafam singda sak thongduna anobu chahi na lakpagi nungai ba fongdokna ki adum oinamak ayuk pung taramathoi makai aduwaidagi Tarakpa nong na maram oidana miyam ning makaina ki haukiba chahi singda numidang waram fawba mafam sing aduda yamlaba miyam tina krabasu kumsi chahi asigi oinadi nong na maram oidaga nungtil pung ahum rom tarakpa adwaida mi tin mi sang hanthana ki loinana miyam na anu chahi lakpa sida tangdu laitaba nunga yaifa Manipur ma oiresno haina yaifa pauzal pinarakli ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯖꯕ ꯂꯣꯏꯅꯖꯕ ꯀꯣ ꯃꯐꯝ ꯌꯥꯝꯃꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯖꯤꯕ ꯂꯣꯏꯅꯖꯩꯁꯦ ꯑꯔꯥꯞꯄꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯅꯝꯕꯣꯜ ꯂꯣꯝꯗꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯈꯥ ꯊꯪꯕ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯟꯖꯔꯒ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯃꯪꯒꯣꯜ ꯑꯁꯤꯕꯥꯠ ꯅꯤꯃꯤꯟꯅꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ haraw nungaimannaba haitare ko masida yamna ka hena akogi pung hakchang wakhan songnaba pot amadi natte adugi punamokto akogi understanding lairaba yoi network ba akan lairaba yoi ngakani aduna akana nijari singda lakaduwa kenosida sahida akogi nungai yaifaba anai yaudaba di ingba tappa akogi maibak sida tangdu laitaba aduba pibam ama lakko oisnu haibagi adugumbagi timda akoina gahak anuwaiba photokjarambani khoda akoigi Manipurda lairiba ahalaman naiben mayam akoi itinau mayam singse loinama nuai yaifaba naba yekpa yaudana puthingum thangna laibo oirasanu ima leibangna yaifare happy new year happy new year Manipuri Sahitya bu awang mo thakta pukhatna na bahona ba achobu thodang loriba cultural forum Manipur na sinduna laikitrabi saknari bi aibi takhelamam thoibi ki chamarak suba mapok kumon ga marilena na kanglai nuja haina mingthon ba hiram asida nomma yoba symposium ma pangthokre
All Assembly Rotaleba Manipur Hindi Parishit ki hol bang to ki bitaram adugi saruka moina aibi taurem suniti balagi ahum suba sareng lairik asing mamaruk haina mingthon ba lairik su fongki hariba lairik ase Manipur University of Culture Imphal gi former Vice Chancellor Professor Naurim Khagendran athoi mitung nen oiduna fongki banei loinana pangthoki ba symposium aduda Dr. Akoijam Santi Balana Manipuri nupi singna kunai asida loriba thaudang haiba hiramasigi matangda amasung Manipuri nupi singna kunai gi sanmilon loriba thaudang hairiba hiramasida Dr. Chinglen Maislamna wa ngangki Yaripog Ningthaunaida Mayai Kab Nisa Saba Yuonba Madi Pusilak Punamak Tingnanabagi Pandamda Apunba Miam Reliama Ngasi NYO Club Tagi Pangtok Hokre Reliasi Ningthaunagi Apunba Club Mari NYO IYDO SODO Amadi CPC na Puna Kusam na Duna Pangtoki Bane Kungang Asigi Miyoi singda mayai kabanisa maru fangna mutana namba gi pandam da pangthokiba ningthauna gi imam mari yauna chatkiba khongchat aduna miyam gi oiba apunba mifam famla butungda warep kya sulauki mayai kabanisa saba yonba mande pusilakwa misak aduda chahi tara khundagi tanthokpa fine lauba loinana nicha yonba imung singda social boycott tauba haibna chingba warep sing lauki Hauzik Sanawi Pauda All India Kung Fu Federation ki Makada Maharashtra ki Saivaba Sevadham Kanhe Fata Puneda Kung Fu Sports Association of Maharashtra na Yumbu Oiduna Pangthokiba Mangarak Super National Kung Fu Championship 2019 da Manipur team na gold medal Marifu Mathoi Lobangam Kray Championship asida Manipur na gold medal Marifu Mathoi silver kunmanga bronze kunithoi puna medal cham kunipan logduna First runners up tabangam lakray nakalamuram the championship asida South Asia Kung Fu Federation ki maikai ki All India ki oina International Sifu Award 2019 Manipur ki miyoi marida kusina rakray Thawal district Hairokta Anobu Chahina Lakpada Mafamadu Miam Pumnamak Mayai Kaba Chinjaktagi Lapn Laiduna Masama Ufana Laina Nabi Pausel Pubalam Jelama Pangtokray Prime Minister Narendra Modi ki Fit India Movement ki Saruka Moina BJP Hairok Mandal na Sinduna Pangtokiba Lamjelado Education Minister TH Radhe Shamna Luchinguna Sen Bahauki Lamjel adu tongan ba mafam singdi lakpana al nupi angang punamiyo lising nipan lom na sarugyaki hairo ki manung chanba laurembam singlak fauduna chielaba matung nopok sekmai nisa ground lamjel adu gi panthong pam oiki ground adu tunglaba matungda miyamna yoga gi oiba masana singsu sanaki lamjel adu sarugyaki ba minister Radhe Shamna akoina isa fatana Kunai ama masamu fan bengamloi sakot thorang gi thabak ningthin packet ke hairabdi isa hana haksang fan na leiba mathau tai haibu wafam phongdoki ai fit oiragadi loina mo fit oigani ada mi pung fit oina bagi adugi movement ni pandamda masi ahan ba sei hobunu misra hairo kendri mi khudema masamu fana leiba wakhal nungai leiba adugi tamakta apaina fit india movement gi moto da tawjaraga hairo kendri fit hairo fit india gi makhata na fit hairo ac hana taro pe leiri mayam sigi fitness lagna ba TH Bir Chandra Singh Football Academy ki sahi nauri basanaro sing the football yenthokpa galonan academy sina puthokpa calendar form kre Imphal West ki tawung khok makhalaka delebe academy sina pangthokpa thoram amada football yenthokpa galonan calendar form magi thoram da pangthokki bani thoram da academy sige youth amasung grassroots ki players sing veteran players sing course amasung miyamna sarugya ki Academy asigi sports complex ta thasigi taruktagi non residential football coaching su hauragani haiba wafam thamlakli
ahum suba Khelo India Youth Games mathang tha February 10 dagi kunithoi foba Guwahati gi Indira Gandhi Stadium da pangthok lagani event asida leibak asigi apunba team kunthra taret ki sanaroi lising taruka chamanga rom na saruk yaragani games asigi chief executive officer Avinash Joshi na pangthok kodrabi event asina leibak asigi khwai chaw multidisciplinary game oiragani event asida cycling amade lawn vol masanasu hapsilakani haba wafam fongdoraki hauki banamwaising numta game asigi toss rally Assam gi chief minister Sarbanand Sonowal lamthakre games asi mai pakna amade niyam chumna pangthok ngamna na magidamak rally asi district headquarters sing fauduna satkani hari matang sa bulletin sa attention sa tring mangoy na headlines sa mona pijari Manipur nga sila LP system implement taw hawki bagalo may Impala Airport am diribam sa counter hangduna mitop singa numit karamang ang temporary permit fee na sangan ni habak mapung pana aw kray Infal Kanglaman ngalay ba museum aw masisem gat sagan na nabalaga ang ipak ko mari yan sa kay ko maure hana Art and Culture Minister LGM kumana ko kray Watching in nota miyam na anaw ba sahi kumjali sing kun haraw kayam na okre ang manabag po kaya to paudel pinaba mati picnic sa pa na mapungod sa sakot amasung Maharashtra ni buod na bangko sa mga suba National Kung Fu Championship 2019 da Manipur team na gold medal maripumat o na first runners na karakter